कोई ओ माय कई सोंदगी ada nauri kapsa lei security personnel sing jaga kapa ga mari sing tangkai na bu honari mai khu yadre sonda hale asokpa khongjang loi sing ambulance toraga koi laing chathana pukhi bagi mami adudi hujik se khoi gi mahiroi sing na henjalakpa film duni aduna security personnel center thalubado nung mani nauri yorok patagi mapa chak da mafam sinda lai khibagi mamini rap namuk changsan khare hai di balai rak aduda Mahiroi singgo direkta lady Mahiroi singna sangsiliba khongjang asida sokpa yauramgani aduna ambulance sing lakpa hore direkta laiba Mahiroi sing tangkhairu raga koi security personnel sing thogdorai maning da lairiba rap ki driver vehicle gari se thojalo haidana tawri do haidi nauri je maru je dum yorokpa mai de kapak maramna abdulaga Mahiroi sing ado mohana lerekta leiri Mahiroi sing ado tangkhai na bokonari asok paching koi puthukna bi namakta ambulance thogjang gare hariba Mahiroi leriba make du tamna security personnel sing na tiaga ska khibagi ju laire aduga Mahiroi sing na tharakpa security personnel jamna tharakhiba nung sing adu ju lairi 저기라 빨리라 타락키바 둥둥두네 어디기 이싱 버튼 좀 랑에 뭐야 콧다 빠이자바 폴람싱 하기 까와바 자들 레람 바틸람바 마이로 싱어도 라이트레 얌바 삿크레 जिससे अयाम अदी Mahiroi sing di tan करे तो नौरी मरुजे तो खगदी लाए तो नाखन साइड की मार्बल चेंज करो तो करे दो आदगी जो ममांगम दगी सु मार्बल तो रगा नौरी ना कापा फुंसियो मदनी मखा दाना Mahiroi sing तो अमु हन्ना कोई की नौरी ना कापा बनुंग थाप तो उदगी जगास मखा दाना कापी